ngasi ayuk phongbasi phongdagi maru oiba content masang gatang lokhatjaraga mayamda share tawjarake mayamna sokibalan ki biyor sung pigani amasung mayamna channel asibu nungsibiduna subscribe tawbidragadi subscribe tawbiram amasung video su like amasung share tawbiyo positive patient singna erang taokhre Imphal West ki Lamboy Khonang Khongda Trade and Expo Center da hangliba COVID Care Center da leiba positive patient singna makhoida Chak matam chana pide haina mapan thoklaktuna erang taokhre patient sing aduna ayuk pung 12 hela phawbada makhoigi chana ba chak pide makhoiba positive patient sing thawoi wawoidana tawba yaningde haina pendaba wafam kya phongdokhi adubo center asimaktada leiba patient kharanadi authority gi maikaidigi matam chana makhoida chana ba thaknaba pi haina phongdorakpasu yauri hena pawsina makhatari video si yingbiba loiraba matung asida mayamda kari mo laibibigi habdu soiduna comment box da comment amamta thambiramo dugo mayam aina share tawjage thank you